Houjik Bay of Bengal da humduna chatliba Cyclone Dana gi Saphu Manipur dasu youraktuna Lakliba Numit Humni Asida Mayai Oirap Kanna Nong Churaba Yai haina Flews project Manipur na khang-hallakli TOMTV na Flews project Manipur dagi fangba pau amagi matung inna Houjik Bay of Bengal da humduna chatliba Cyclone Dana gi Saphu na Lakliba Numit Humni Asida state Asida Mayai Oirap Kanna Nong Churaba loinana mafam kharatadi nong ka hena chubdagi ising thumbagi thaudok fawba thokpa lei hairi Nong Churaba asi maru oina state asigi kha nong chub thangba saruktana khara hena thokani haina Flews Manipur project ke maikai dagi khang-hallakli panba yabadi Cyclone Dana asi Houjik Bay of Bengal da humduna leiribani Bay of Bengal da leiriba depression asi ngarang numidang deep depression oirapna Orissa amasung West Bengal state ke samudra mapal da leiba mafam sing tha asigi kunmanga fawba mapangal kanba cyclone storm thorokpa yai haina IMD na predict tawribani cyclone asina India gi nongpok thangba sarukta leiriba samudra mapal singda Saphu oirakani pirakani haina panari marak asida samudra mapal da leiba West Bengal amasung Orissa state ki district sing da leiriba school sing mangjonana checksing thorang lokhatpoina suti thadokrabani loinana East Coast Railway ki apunba train Chamaga Marifutara Nipan Houjik Oirap Fibam asi yenglaga cancel tawkri amaramda Coast Guard NDRF amadi SDRF sing cyclone asigi Saphu phangba yaba mafam singda mikup na hum sing na leiruna cyclone storm asi mayoknanaba Jackson tharang lokhatkre haina pau asina makha tari